Hayeng Setkadoriba Minister Yunam Kemsan Jiribam Khongset Asida Jiribam Police ki Leingangpokpi Police Outpost Laktanaba Tatbung Village Authority na Khanghallakkhre Waphamasi Tatbung Village Authority ki Chairman Hemkhozang Khongsaina se Minister Yunam Kemsan da iba serol thaduna Khanghallakkhibani Chairman Hemkhozang Khongsai gi serol adun hai Jiribam Police ki Leingangpokpi Police Outpost leriba mafhamasi Tamilong District ki manungsan leiba Tatbung khulgi lamne hariba mafhamasi state amasung center force na lokchilaga outpost asi thamkibani maram aduna hojik sayana baleriba Jiribam police ki Leingangpokpi police outpost asida se minister gi Jiribam khongset ka mari lenena yengchingeni hariba si tobigano karigumba Leingangpokpi outpost asida se minister na lak patholabadi phibam hena lusilaktuna pamna pathodoksing thoknabgi kai hobo oina thokani maram aduna Leingangpokpi police outpost se minister na sanglangani hariba si amukhana khanthaduna se minister gi khongset asi mai pakna chatpiyu Loinana Leingangpokpi da leiriba police outpost asi Jiribam district ke atopa mapam amada thamnaba thorang tobiyu Tatbung khulasi Tamilong district ta kukisina khundaba khwaidagi leiraba khulamani hariba khulasi Jiribam district ka tainana leibani haina serolasina makha tana khangalagli Panbay Abadisi Minister Yunam Kemsan Hayeng Ayuk Angan Bada National Highway number 37 da Jiribam Gidam Imphal Thadokani Maki Khongset Asida Lengaki MLA Nipan Sunoina Gadori Khongset Asida se Minister na Leingangpokpi Police Outpost ki Fibam Yengsilba Matung Ningsing Khulda Leiba Jiribam District Hospital gi Fibam su Yengsilamgani se Minister Yunam Kemsan gi Jiribam Khongset Asi gi Saruk ama oina Jiribam da Khundari ba tongan tongan ma phurupki Mihut Singh yauna apun bagi oiba community meeting amasu pangthongna bagi pandam thamlibani Lakliba tangma dana Jiribam da paket kadaba tongan tongan ba project Hargi urep yung tamgani madugi matung Assam gi Udarbon Assembly constituency da BJP gi mirep ki Rangpur Mayai Lekai da pangthokadaba political campaign da sarugyagan hari